Bijing tabir ba khoi pum na pu image TV na taram na okcha bagal loina na Brajesh Kumar na khurumjari ngasi gi maru ba pauda yai TV local da fencing tauna na ba thabak changchin bagi mayokta sorada miyam na lambi thingduna ogdang changchilure utilization certificate pikatana lai basi chief minister na mityang changlabadi Manipur ge sel thungi pibam phagat han mungamgani haina sartu tondana haikre World Health Day ki thoram pangthokna kre toinana Video Kakching Unit na sana var taranipan phagat pangam kre mapung pau lobirasi YTV local sports university shana na balokshin kiba laufam loksin naba hotnarakpada Sora Singh Wamagi masjid yauna yum kaya loksin naba hotnari haibagi miyam horaktuna irang thokre police na tear gas bomb sing ba kaptuna Tankai na bahuna langlakpada Kakching District Police ki additional SP ama yauna police personnel ahum mari asok apan nangkre hari thodok thopam dagi fangba pawgi matung innadi ngasi ayu angan badagi hoduna 44 YTV local gi Sora Singh Wangmarom thangba sarukta SDO Thawal gi makhad laiba assistant settlement officer amana yauna police ki kangbu amaga loinana lam onba amadi JCB kaya sinnaduna fencing khajinaba pankai boundary yathoknaba leibak kothopgi thabak chatharakhi hairi lam onbagi thabak adu kulgi masjid yauna sports university sananbugi lam loksin khibada yaudaba lokpam kaya yum kaya amadi masjid fawba loksilakpa yaba mahung amada lakpadagi Kakching Jilla Parishad ki upa adhaksya MD Nazimuddin yauna khunja singna lam onba adu makha chatha bikhiganu mari leinaba local gi lusingba sing yauduna lenga ki makok thongba singa wari sanaduna viral shin ama hana purakhisi haina lam onba lakliba sing aduda thabak lepnanaba haiki hari lam onba lakliba sing aduna khunja singna hariba adu tabagi muhutta makha tana lam onba amadi JCB kaya sinnaduna fencing khajinanaba pankai yathoknaba leibak kothopagi thabak adu makha chatharakpadagi khoisaunaraba khunja singna thingnanaba hotnarakpa amadi police kangbu adunasu miyam adubu laksinaba hotnarakpada police na tear gas bomb singba kapki aduga khunja miyam adunasu police tamna nauri kapa amadi nungna thomjilakpagi thodok adu thokibani hai Thokkiba thodok aduda Kakching District Police ki additional SP ama makokta nungna panbadagi mafam ahum photki amasung Hirojit kauba police personnel amana makhut yeta sokpadagi District Hospital Thawalda first aid piraba tungda Imphal aduga Sora Singh Wangmadagi Muhammad Abdul Hasim sahi kulumdoi apokpa Muhammad Abdullah kauba ama makhong yeta sokpadagi mafam mari manga Fort ki hari police ki maikaida personnel ahum mari aduga micham ki maikaida mari manga soklabasu kahena sokpadi oikide hari irang adu kankhalak nongthilpung amama khairom tarakpa matam aduaida hena chauthuraktuna masing yamlaba miyamna National Highway 102 Imphal More lambi da thoraktuna khudaktagi lambi thingki lambi thingba aduna maram oiraduna miyam da sauna kaiba peki tungda Thabak suba adu lepaga loinana makata na thabak suba lepa amasung makata na warushin ama laktiba pawwa thabak lepna naba haibda yanabadagi lambi thingba adu nongthilpung ahum rom tarakpada handokhi hari khongjang adugi matang da Kakching Jilla Parishad ki upadhyaksa MD Nazimuddin na pawmising na pongdorokpada BJP ki lengak asina lopam kanbadi hari Mamangi matamdasu BJP na YTV local bu kanduna lakpiki Manipur lengaki Chief Minister Oiriba N Biren na ani subotam gi wasak hek lokhu matamdasu lofam kananabani haina haikraga
ngasina amuk yaithibi lokol loksinduna lomi kayagi punsi manghananaba honnabiraklibा asi khudakta lepiduna lomi singi punsi kanbiu haina phongdokhi maram sana tobiro the Conservation of Wetland and Wetland Act 2014 Chief Minister masagi wasakpa second term gi wasakpa ga magi bangloda masi kamaina implement tawsige hingan sige ne nainariba nongan ba ga yaithibi gi lokon sida ta thadrai sibu Honorable Chief Minister aptang khanda biraga maram chana hairiba ek to kanai kana de sanaga ni sanaroi masi maram sai sade amuktang khanda ningi naina ningi maram chana adugi ek tu digi maram chana koi pass tawraga thabak oina pangthok pami lawpham kanba pami Manipur da haukhyo pung kunmari da mioi taret covid positive oiba thengnakre mi sibadi yaukide pungpham asida mioi chahumga phumari covid test tawki madada mioi taret covid positive oikibana ngasi covid positive oibagi changsa da amadasmik mapan oikhi state asida covid laichat sandorokpadai ngasi fawuda apunba mioi lak amal sing kontra taret chamani phum doi covid positive oikre positive oibasing manongda mioi lising aniga chama kunna lekhidre Social Research Sartu Tondana Komna Haikre Manipur Lengakna War on Drugs 2.0 the Yang Sangbagum Lamdam Asida Labour Department Contrani Panda Utilization Certificate UC Pikatana Labadagi Lupa Crore Jamapan Pudramapan this week Anitaret Putaduna Laibasi Chief Minister Namedeng Sanglabadi Manipur Gisel Tungi Pum Pagat Hanbangamgani Wapam masing-asi press club ta pawmising unabada mahakna phongdokhibani mahakna makhata arduna handak lengak na March kun mangada phongkiba state finance and auditor report ta ifam oirga thizinbada yamlawa sanpam sing asi state asigi department kontrani panda UC pikatte haiba khangmangambani pibam asida manipur gi sel thungi pibam asuki matik sokle masida manipur lengak maning halle masida chief minister na department singam yang sangduna UC pikattaba department sing UC pikat handuna sokhatpa state ama oiduna development kaya pakhat pangamgani hainasu phondokhi aduna sigumba RD gumba PD gumba singse yamna chahi kudinga smile hingal pase outstanding missing ama something crore hena wakana pase it is a very most dangerous and downfall development for the state. Council of Higher Secondary Education Manipur Kosemna Lauba Class 12 ke exam More gi center ani More College More amadi More Government Higher Secondary School da pangtokre ngasi pangtokyo class 12 exam adu More gi mahiroi punna chama kuntarukna saruk yagadabada mahiroi manga absent oiduna mahiroi punna chama ga kunmathoi na saruk yaki ngasi ge saruk yakham mahiroi gi tongan ba mahi loisang adudi More College More Government High Secondary amadi Eklabia Model Residential School gi mahiroi singna exam adu da saruk yaki exam adu More Police amadi Cookie Students Organization More Block ki thomi singna thoanangba thodok sing thoktanaba section na ngak senduna pangthoki ngasi Lions Club of Kakching Greater America Manipur Yoga and Nature Cure Association anina punna Anand Singh Nature Cure Hospital da Our Planet Our Health Haiba theme the World Health Day 2022 gi thoram pangthokri ngasigi hospital asigi rehabilitation center the labor inmate singa loinana pangthokkiwa thoram aduda hospital asigi chief functionary Dr. M. Rajkumar Singh Image TV ki chief editor Uttam Kumar Naurem amadi Chandel Forest ki ACF and Munal Maitena dice the pamki Dr. Rajkumar na yogana mioi bagi haksang da piba Kanabasing ki matang da wapam kya thamki Sri Uttam Kumar Naurem na aikoi na haksang phabana khwaidagi mabal yamba lanni haibasi kaidonung da kauroidabani amadi matam suppada haksang phana thamnanaba hotnagadabani haiki Sri and Munal Baitai na haiki bada mioi baga aikoi environment ka na thanaba yadraba mari leinai environment kaitharakpana mioi bada natana malem sida hingliba jiba kuringda achouba singnaba ohele Saba hengalakpagi ising pangdabagi jinjak watpagi amade environment kaitharakpana maram oiduna malem sida hingdiba jiba khudingda makhal makha kayagi laina sing mayok na halle Maling mafam singda World Health Day palan taunari bagi saruk ama oina Manipur State Legal Services Authority MASLSN sinduna nomugi oiba medico legal camp ama pangthokre ngasi pangthokkiba health camp asi ima lemrol Women Welfare Association Kongba
Nongthum Lekai Imphal West ki Old Age Home da leiba senior citizens singi namaktani thoram aduda MASLSA Member Secretary Ojas Mutum, Additional Member Secretary Sadananda Sorokhaibum, District Legal Services Authority DLSA Imphal East Secretary Asad Said, Dental Surgeon Dr. K.H. Dinamani, Rural Homeopathic Mobile Clinic ki Managing Director Dr. Okram Z Amasum, Clinic Asigi Senior Consultant Dr. Amrita Oinamsu Shakyaki, Medical Legal Health Camp Aduda Al Erbamio Kuntra Mangabu Lemna Hidak Piki, Torongi Manumsana, Pre-Legal Service ki Pamphlets in Yantokwa Amadi, Poster Campaign Supangtoki, Handak Sahigi Oina World Health Day ki Team the Our Planet Our Health Hypersony. Tongan ba nomad sang da yadro polam sing maru oina petroleum potok sing mamal ka henawang kalakpadagi mayokta ngasi kaisampat lemajam laikai mamang da laiba yaifa thoni community hall da Manipur Pradesh Congress Committee MPCC into grievances cell labor department amadi kisan congress punna kosam naduna sinba mahangai mukti bharat dharna and march haiba wakat mifam pangtokri ngasigi wakat mifam aduga mari lena MPCC ki president MLA K Megachandra na hai handak numit 13 ni gi manungda 13 rak tongan ba polam singi mamal hengalakpa bharat ki Lomi singi fertilizer tax ana layangi charge hengalakpada natana ana layang da changba hidak Makal Chanipani Mamal Hengat Pasina Mihamda Kam Thing Ware Puno Kimayokta Ngasi Wakat Mifam Asi Satabani Lorana Hanbalitana Hona Kigani Haina Pongdorpli Aikoina Bharat ki mafam khudi maktamasung Manipur gi koi Manipur state tazu district singda even the block level adi kendra level da amadi state ki level da koi dharna phami Parja singna Mayok na riba se masigi awaba se koi parja gi damukta lepaga dharna tawjaribani parja singna su masi cooperation tawbirakani mateng pangbirakani ai koi khali makha BJP sarkar na parja gi damukta khali hairabadi hairiba price hike se mamal hengalak se handhagadabani masi sum handharaktrabadi ai koi makha tana akan ba ai koi gi agitation ai koi gi dharna Parja Singhi right, Parja Singhi Apamba, Yengaga, Ikoi, Makata, Tabakadum Satajagani. 75 Azadika Amrit Mahosab Kisaruk Amoina, Ani Subat Nupi Drama Festival Pangtok Lagani Haina, Pongdrotli, Sangit Natak Academy, New Delhi na sponsor Toduna, Manipur Cultural Council Kusam Naduna, Kanjong Lang na Siliba, Ani Subat Nupi Drama Festival Asida, Drama Mari Amadi Sumang Lila Taruk na Saruk Yaduna, Pangtok Lagani Haina Pongdrotli, Lakli Batang Tara the Zen Dance Academy da Hudokatoriba, April Hitang Kunitoi Pawa Pangtok Kadoriba Festival Asika Mari Linana, Ngasi, Manipur Press Club the Pangtokpa Pawgi from the Manipur Cultural Council President K. Radhakumar na High Art and Culture Yokat Pada Natana Nupi Director Singh Yokat Naba Panamda Namit Tarahumdoini Tongan ba Nupi Director Singh na Direction Piva Drama Amadi Sumang Lila Festival Asi Pangtokadabani Haina Pongdrotli Mahang Makata na Hai Sangit Natak Act Amadi Manipur Cultural Council na Punna Sinduna Pangtokadoriba Festival Asida Drama Gina Zen Dance Academy da Aduga Sumang Lila Gina Sumang Lila Sanglenda Pangtokani Haina Pongdrotli Nupi Drama Festival ki special features hi hui director ki main kanu si nupi haduna to all women directors mamang to bi dumai na to ga nupi director ani khatang moi lila no lai train due to covid yawung namde landoni ga namong ni silaga atai di nupi director kanu to bo me hui noi yaw festival si da group tarana participate to kane out of 10 groups mari amna drama gi theater groups ni taram na nupi sumang la ni group ni si all akoi gi nupa nupi ena kwena gender gi yam kai no to na ta ba manipur da di masing yam la lai ni masi khare encourage to bom to e se kwena feel to bu Graphic Irana Sinduna Nomagi Oiba Target MBA Hainaming Tonba Education Fair for Management Aspirants Ama Ngasi Department of Teachers Education Dem College Campus ki auditorium da Pangtokri Thoram Asibu Sinlang Liba Sidmauki Mihut
Arnold Laisramna hai India ki maming leiraba MBA College Tramari amadi Manipur Technical University yauna punna college amadi University Taramangana MBA gi leiba tongan ba trade singi matangda khangnanaba loinana MBA tamningba mahiru singda sport counseling piduna makoida khudong saba sinba thorum amani phongdoki Kaching District Police na ngasi ayu pung ta makhairom tabada Kaching District Police ki Palel Police Check Post ta CDO Kaching Unit ki Subeda KSS Prakash na lusingba CDO team amana thajaba yawa paw uma phangbadagi moredagi Imphal tamna lakpa eco van registration number MN01 AS 8825 amada check tawbada KG aniga dasmik mapan nipan lumba sana bartar nipan phagat pangamkhre sana Paba ngamkraba Subedar cases Prakasta Kaching SP Sri Vets IPS na lupalising yangkai ki reward piduna pugning thawakre ngasi ki sana phaba aduga mari leinana SP office ki conference room da pangthokpa pawmisinga unabada amada SP Sri Vets IPS na phongdokpada thajaba yaba pawgi source amadagi mahaki mityeng makada addition SP Ops Binoy Chongtham amadi CDO Kaching Unit ki OC MD Abbas Khan ki lamjing makada CDO Kaching Unit ki Subedar KSS Prakashan lusingba team amana Sana Singh asi phagat pangam kibani Sana Singh asi eco van registration number MN01 AS 8825 ki Oi thangba thonggi makhada haptuna purakpani sana purakpa eco van adugi driver fare mahaki maming Prakash Setri sahi kulumda apokoratan Setri kawi more ward number 8 tagini hari sana asi mahakna matau karamna purakkibano amadi kanada pigidabano haibadu khangdoknanaba makhata na thijinnanabidamak paramiyo amadi Polam Singh Customs Department da kusinargani haiki based on reliable source information about gold smuggling happening along the Imphal-More route, frisking and checking operations were intensified by commando units of Kaching Police led by Subedar Prakash. During the said frisking and checking, 18 gold bars were detected from one eco van. The driver was arrested. The seizure was made by Subedar Prakash under the command of Inspector Muhammad Abbas Khan, OC Commando Unit Kaching, and overall supervision of Shri Binay Chongtham, Additional SP Ops, Kaching District. The gold bars were seized and they were weighed. Each of the 18 gold bars seized weighed 0.166 kilograms or 166 grams. Total seizure is of 2.988 kilograms of gold. Amarom dasu international market lupa crore amaga lakh nifumari oigadaba brown sugar more police amadi 43 Assam Rifles ke punba team amana mioi ahum dagi phagat pangamkre ngarang nongthil pung ahum makai rom tarak pada ima kunong lairambi mayagi Sikkim village laiba more police check post na more rom dagi Tholakpa Tata Sumo registration number ML04B7056 ta check tawbada soft case humpuda hapnura purambani hydro brown sugar drugs sing adu saurakna gram zatruk marfu marirom oigani drugs ka konana farme ohum adudi Muhammad Saidul Islam sahi kumatoi apokba Muhammad Kanaluddin Islam Azimuddin Khan sahi kunithoi apokpa Abdul Salam Khan amadi Abdul Halim sahi kunithoi apokpa Karim Ali makhoi ahummak Assamgi Karimganj district tagini faraba me aduda wahang pohang chathabada drugs sing asibu yolakpani haiba me amasu phagat kre faraba me adudi Peter Khambelian sahi kunithoi apokpa L Nengsomang Jo more dagini hari faraba drugs sing amadi meoi mari adu makha taba logi oi bathabak laukhatnaba more police station da khusinhakre Imphal gi minuthong manaki Assam Rifles Transit Camp ki fencing tori mapam da ngasi nungthil pung tarani thoi kai helakwa aduai da Chinese hand grenade ama lairma thenakre tungda Imphal police ki team amana local o matung da Lamphel dumping area da pokai hankre hai Imphal West District Pasoi Police Station na Kwanba Tabung Khop Mai Lekai Water Supply Campus ta
पोखाइद्रिबा स्मोक मोटर मानबा अरिबा मतमगी बोम अमा लेरमले थौदोक असि ngarang namudang pung 3:19 ताबदा वाटर सप्लाई कैंपस मनुंगदा लेबा मीसिंगना थेंगनरपदगी खुदक्ता पासोई पुलिस ता पाव पीरबा मतुंगदा पुलिस टीम अफमदुदा लाक्तुना यंगसिलबा मतुंगदा मणिपुर पुलिस की बॉम्ब एक्सपर्ट की टीम कौदुना बॉम्ब अदु लौखटलगा पासोई पुलिस स्टेशन दा थमलबा मतुंग ngasi nungsil pung 3:10 rom ताबदा पुलिस की बॉम्ब एक्सपर्ट की टीम अमना असोई अगाम यावदना पासोई पुलिस स्टेशन की मनुंग चनबा कैथेल मानबेगी लौबुक लमहांग अमदा पोखाई हनख्रे हारी हंदकता पांगथोखिबा 32 सुबा मणिपुर विधान सभा दा वांखै केंद्र दगी माई पालकलबा एमएलए टीएच अरुण कुमार बो सिने आर्टिस्ट एंड टेक्नीशियंस एसोसिएशन कटा अमरी मणिपुर फिल्म जर्नलिस्ट एंड क्रिटिक्स एसोसिएशन MFJCA अनिना वांखै योंगलान लेक्ता लेबा माइचौ तरेत संगलेंदा ngasi ओपगी थरम अमा पांगथोखरि ngasi गे थरम अदुदा एमएलए टीएच अरुण कुमार ना हाई पांगथोखिबा मिखलदा एसोसिएशन लौखिबा थौदांग हाइनिया लेतना थागतली हायदुना मियामगी मिहुत अमा ओइना खनबिरबदिना करीगुंबा फिल्म की ओइबा मटांग लाकपदा असेंबली दा पुगतकनी अमदी करी तौबा याबगे खनदुना अंगंबा मटेंग पांगनी हाइन सुपोलोकी ngasi थोरम अदुदा राजकुमार जनरंजन सिंह प्रेसिडेंट कटा मनिंद्र कोंसम प्रेसिडेंट MFJCA अमदी एसोसिएशन की अहल सिंह कयासु सरुक याखी म्यांमार डॉलर की वैल्यू का हेना वांखलकपना मरम ओइरगा म्यांमार की करेंसी वैल्यू नेमथरकबा अमदी म्यांमार लेबाक की ओइनसु इरांग लेखिबना रेंगुंदगी तमु फावबा गाड़ी अमना डायरेक्ट ट्रांसपोर्टेशन तोरमदु हौजिकती इरांग असिना कीबदगी मखोगी ड्राइवर सिंगना रेंगुंदगी मंडले फावबा मंडलेदगी अमुक तमु फावबा मथांग अनि थोकना गाड़ी सिंगना ललोन इटिकी पोत चै ट्रांसपोर्टेशन तौबदगी ट्रांसपोर्टेशन चार्ज सु हेंगलकपना ललोन इटिकी पोत चै की ममलसु का हेना वांखलकतुना म्यांमार की इकोनॉमिक क्राइसिस लाकली नकल अमरोमदा बॉर्डर ट्रेड चेंबर ऑफ कॉमर्स मोरे की जनरल सेक्रेटरी सुरेंद्र सिंह पाठेजाना फोंदोखिबदा इंडो म्यांमार बॉर्डर असि मतम सांगना थिंखिबदगी ललोल इटिकी थबक सिंह लेपखिबना कारबार मसा मसा तौदुना नोमगी चरा तांजरबा मियामदा अवाब मायोकना हले मसिगी सुमथकता अमुक इम्फाल मोरे लंबीदा लैरिबा असम राइफल्स के चेक पोस्ट सिंगना अककनबा चांगदा नोमदा तंगाई फदना चंगदबा याद्रबा जाना थकनबा पोलम सिंह यावना ललोल इटिकी पोलम सिंह पुहनबना मियामदा हेना अवाब मायोकना मरबदुना कॉमर्स मिनिस्ट्री ना म्यांमार अथॉरिटीज सिंगा पुन्ना वरी सानमिनदुना अथुब मतमदा बॉर्डर असि हांगदोकपिदुना मौसागम ललोल इटिक याहनबिननबा अपील तोरकली आंध्र प्रदेश असेंबली मिखल 2024 दा पांगथोकदबगी मांगोइनना अनौब कैबिनेट अमा सेमननबगी दमक चीफ मिनिस्टर YS जगन मोहन रेड्डी की कैबिनेट पुनमक फम थादोखरी मिनिस्टर कुनमरीना कैबिनेट मीटिंग लोय मतुंगदा मखोई की फम थादोकपगी चिरो पिसन की जगन रेड्डी खक्तन फम थादोखिदे हारी महाकना हाइखिबदा महाकी टर्म लोयदिबा फावबा अनौब टीम अमा सेमखिगनी अनौब कैबिनेट अमा सेमबगी वाफम असि 2021 की डिसेंबर दा पांगथोकनबा थोरांगलंबनी अदु कोविड नमरम ओइरदुना जैथोखिबनी चीफ मिनिस्टर जगन मोहन रेड्डी ना गवर्नर विश्वभूषण हरिचंद्रन गा उनदुना माकी कैबिनेट सेमलगनी हाइवफम फोंदोखरी हारी अनौब कैबिनेट असिदा डिस्ट्रिक्ट कुंतरुक्तगी मुहूर्त अमम यावरबा याय रेड्डी की डिप्यूटी चीफ मिनिस्टर मंगा लैखी शेड्यूल कास्ट शेड्यूल ट्राइब बैकवर्ड क्लासेस कपू कास्ट अमसु मुस्लिम माइनॉरिटी कम्युनिटी दगी अममनी नुपी ओम कैबिनेट यावखिबनी स्टेट होम मिनिस्टर सु दलित कम्युनिटी दगी नुपी एम सुचरिताना ओइखिबनी अनौब कैबिनेट सु हानगी मोंगुमना सेमलबा याय हारी हरियाणा दा हौखिबा चथरिबा क्लास 10 बोर्ड एग्जाम दा माइरोसिंगबु मतेंग पांगलंबगिदमक गवर्नमेंट स्कूल अमागी प्रिंसिपल ओजा अमा अमादी स्टाफ अनि पुलिस ना फाख्रे एडिशनल सुपरिटेंडेंट की पुलिस मेहम हेमेंद्र कुमार मीनान हाइखिबा थौदोक अदुदा सिननखिबा प्रिंटर कम फोटोस्टेट मशीन अनि अमसुंग स्लिप्स खरसु सीज तौचिनख्रे फारबा मियोसिंग अदुना सॉफ्ट पेपर सेटसिंग अदु एग्जाम हॉल मनुंगदा महिरोसिंग द पिरंबनी स्कूल प्रिंसिपल यावना अतैसिंग अदु फादिंगगी पुंखरगी ममांगदा कांग्रेस जनरल सेक्रेटरी रणदीप सिंह सुरजेवाला ना हाइखिबदा हौकियो सैतर की मनुंगदा एग्जाम द क्वेश्चन लीक ओइबगी थौदोक निफुरम थोक्रे पेपर लीक माफिया अमदी कॉपिंग माफिया की थबक सिंह बीजेपी गवर्नमेंट थिंग करीसु नमद्रे हरियाणा की ना ओइबा
Muisingi punsibu BJP JJP government sanari anti-youth government asina state asibu paper leak mafia gi center ama othokle haiki. Aroibada Mariopo Amuhana YTV local the fencing taunanaba thabak changchinbagi mayokta Sorada Miyamna Lambi Tinduna Ogdang Changchilure Department Kuntranipan gi utilization certificate pikatana lairibasi Chief Minister Namityang Changlabadi Manipur gi sel thungi pibam phagathan mungamgani haina sartu tondana haikre World Health Day gi thoram pangthokna kre toinana CDO Kakching unit na sana var taranipan phagat mungamkre Ngasigidamak tadi paudam pijaba matanga solution jare mayang tabir ba kwai punapu amuka handa krumjari